rumje mayam punamak ngasi gi maruiba I pau khra mayam da update pijarke ngasi tang mari February 2026 numit asida India gi President Draupadi Murmu na Manipur da thamlamba February gi tang 13 2025 tagi hauraga Article 356 ki clause number 2 gi matungna thamlamba President Rule adu ngasi India gi President Draupadi Murmu na revoke tawkhre aduna Manipur da hojik President Rule leitre aduga ani suba pauda ngasi singjamai kendra gi MLA oina karakliba Yumnam Khemchand na Manipur gi governor unaduna Manipur da popular government ama semlage haino claim tawkhre amadi ngasi hojik aina semjariba video asi tawri manungsida Yumnam Khemchand masamak Manipur gi anauba CM oina washak lauri aduga deputy CM gi phamda nepcha kipgen BJP gi ko aduga deputy CM losi diko NPF nagadagi saiba amana kuki dagi amana nagade har myoy ani asine deputy CM oimina banagi washak lorgani awa cabinet ta Govindas konthok jam aduga cabinet ta KI loken NPP ko aduga punna makoi manga asi ngasi washak lorgani haina social media da thadokba post amna phongdokli mathangi pauda Manipur da anauba popular government ama Yumnam Khemchand lusingduna semkhraba matungda Manipur gi 33 suba legislative assembly asi sigi 7 session lagliba February 3 ta phamlaba yana leire hairi pawsilon ngasidi Manipur pawpijaba matangsiloi sinjage oren athengbada among mayamda anauba Manipur gi pawsing update pijarke hojimakidi matangsiloi sinjage thank you all